Sakhen Bichang Nabada, Manasa Devi Sapamna, Miss Manipur listening Kunito and into a low pray. Ralhau Loop Amaki active cadre Ani Yang Patiman later Amadi IET Machakaya Galoinina, Infal West Commando Team Amana Fagat Cray. Sadultra Demand Committee of Manipur na Yalhomi Singbu ST Gilista Yapan Nabag Ngasi Kurai Ahongay Dawakat Mifam Chachakray. Amadi India da hawkiba pung kun marida naw na COVID-19 positive oy bamyoy lising mga gajani kun mathoy tingna kray nyoy tara mga na laikidre. Kurumjari Oni TV na pizaba nungtil gi Manipuri pau migeng tabri basingbo Jennifer Sharma na taram nokjari hauzik pau sandok na pizari. Miss Manipur Organizing Committee ki meeting makhada Heli amadi Sonia na mapung oiba thokdang lauduna chahi asigi oina contestant kunmari ne saruk yaduna pangthokhiba Sakhen Bichangdam nabada Manasa Devi Sapamna Miss Manipur lising ani kuni choi mingtho lawkre Manipur Trade and Expo Center Lamboi Khongnang Khongda ngarang pangthokhiba Sakhen Bichangdam nabagi thoramda tongan ba lupki ima sing yauna maira chukhatuna amadi contestant singna nat ki fizol setuna hingminna se ekoi habe isai saktuna thoram adu hodokhi Changdam naba aduda TZ Girls Higher Secondary School da tamlibi kwa kaithal dagi Manasa Devi Sapamna Miss Manipur lising ani kunithoi gaming thot lauki First runners up da Ukrul dagi Kong Sangthai P Hure amadi second runners up da Kamjong district dagi Filayung Jazona taki Miss Manipur lising ani kunithoi tarakhibada lupa lak ama memento amadi gift hamper First runners up the Lupa Lising Marfu, memento amadi gift hamper amadi. Second runners up the Lupa Lising Humpuga, memento amadi gift hamper mana yauri. Changdam naba aduda DM College of Teachers Education gi Assistant Professor Konika Kuraizam, Designer Robert Nawem, Sucheta Aramba amadi Richana Kumantemna Juri Oiki. Thoram adugi special guest Social Welfare Minister Haikam Dingo, Manipur Police ki DGP P Dongelna Oiki. Certificate bouquet from Commission National with a hamper
TV, you guys all next year. Honestly speaking, I expected I tried my best. I always give my best every day. And now I won this title and I'm feeling so great. As in kisi tar param na I long ahead way am lay yam sang lambi am lay adugi lambi do I phasana present ki do ina chachage na khalle. Sana na sa thazawo thazara gadi no so yan to bangam gani aduga no ya tawin khalaba thabak to adu no ina mai pakna bahona gada bani aduga distract tawgano hozik social media influence me am tawbani so don't distract. Lal Haulup amaki active cadre ani yamlaba demand letter amadi IED ki macha kaya kal loina Imphal West ki commando team amana fagat kre ngase ayuk Imphal West ki SP ki conference hall da pangthokpa paumi singa unaba amada Imphal West ki SP ki SS Sivakanta na paumi singa haikibada Imphal West ki SP ki meeting makhada additional SP operation M Amarji ki command mitung inna CDO Imphal West ki OCP achobana luchingba team amana singjamai chinga makha basketball manakta IED plan tawramba mioi sing oiramba yai haiba mioi khara lairwe haiba akaknama paw ama fungbadagi ngarang khongman zone 3 da operation ama chathakibani haibi operation adida khetrime bogendro LICI faba chahi nifu mathoi apokpa laikhidraba KSS kunjakesor singh fagatki police na interrogation chathabada mahaklal haulup amagi active kadarni lising ani tarukta major chawbagi makhada work torokhibani haiba khangbangambani hairi government ki official cooperators councillor pradhan amadi private person kayada demand tawba phone tawduna threaten tawba mioi amani haina khangbangamki mangondagi digital electronic circuit charul mobile ahum pan card ama pen drive ama loop adugi letter heta iba demand letter chama tarama palsu fagatki mangondagi fakalakhiba digital electronic circuit adu singjamai chinga makhada IED plan tawbada sizinaramba aduga chap manabani hairi mahakna haidorapagi matung inna thangmai ben yumnam laikai digi haibam nobin chahi nifu nipal su fagatki loinina police na wahang pong sathabada singjamai chinga makha basketball manakta IED plan tawramba aduda achoba thodang laukhiba misak amani amadi tongan ba extortion kaya da chenaba misakni hairi riba digital circuit si nipan sinarambani habni nipan sinarambasi UNLF ki kogi ID ki expert amana mangonda nipan sinarambani ha nipan sida taruk phange adu ani amana mahakna kogi haibam nabin haida thangoi bandagi nupa amada pi haibani aduga hariba nabin hariba sisu koi ma koi ngarang adum arrest tawjare aduna makhoi ani punna haiba bogen khetrimem bogen amasung haibam nabin koi singjamai gi FIR number 122 close 9 2022 singjamai PS under section 30750 506/34 IPC aduga 20 UAPA and 4 explosive substance ek makhada lokathiba kesida mkhoi ani se khoi arrest tawre aduga bogendro haiba misak asi magna tawriba activity si khoi gi UNLF ki letterhead sinaraga tawi adubu UNLF ki sinariba mioi sing letterhead sidamana soi tawriba mioi sing si makan makan kaya agi mioi tungan ba mioi kaya agi letterhead si mangondagi phangi aduna mahaki matang sida koi kupna koi hojik thijeli Meitai bu schedule tribe lisa chalhalu haina schedule tribe demand committee of Manipur SDCM na changsilakpa khongjang gi makha satharakpa oina ngasi Imphal East ki manung chana laiba khurai ahonggaida wakat mifam chathakre Khurai ahonggai club amadi maira paibi ga khutsam naraka chathakiba wakat mifam aduna yelhomi oriba meitai bu Indian Constitution gi schedule tribe list da athubada chalhannaba Manipur lengak na khona gadabani haina taksinki SDGCM gi youth wing convener na mairapam edition na paumi singda phongdokhibada changsiliba democratic oiba wakat khongjang asi October gi thakai fawba chathaki gani masi fawbada karigumba lengak ki maikai dagi singthan ngai oiba pakhum mata phangdaba taragadi hen akanba ban natraga general strike ki khongjang sangsinaba sem saduna leire haiki Yaripo ki industrial estate IE da ayat apan piba yaning di haiduna miyam na khongjang sangsin kre warip kayamadum law kre
Thobal District ki Yaripok Khoirom Mathak Lekaida Industrial Estate IE ki Plywood Factory amadi sawmill cholaiba sing asida ayat apan piba yaning de haiduna Yaripok Khoirom Mathak Lekai Multipurpose Community Hall da miyam gi mifam pangtoktuna khongjang sangsin kre Yaripok Khoirom ki club sing YDC KYWO YUDO NNP Lai Committee amasung Khoirom Maira Paibi na punna sinduna ngarang nungtil pangtokkiba miyam gi mifam amadi khongjang aduda Khoirom dagi IE hongdok an ba yaroi chawkhat lamjen da apan ba piganu Khoirom gi IE da ayat apan pi ba yaroi amasung we support Khoirom IE haina thaba play card singsu sizina khibagal loinina kholaw kaya marum su lauki ngasigi miyam gi mifam na lauki ba warep sing miyam mamang da pathokladuna lai committee gi assistant secretary telem biduna haikibada lambi uful hauduna fatriba asi plywood factory amadi sawmill mapu singna semjinba industry asida makhol yamna hauriba sing ase kokhanaba silent generator sizinaba factory sing asida maiku thokliba asisu semdokpa nungthil pung 3 minute kunthra dagi ayuk pung 3 fawbagi numidang mi tumnaba matam asida factory sing thabak lephanba ayuk pung 3 dagi nungthil pung 3 fawba factory sing na thabak suhanba factory sing asigi sinmi sing su locality dagi chada yangkhai ohinba haiba warep sing asi laure haidaduna kana gumbana warep sing asida ayet pa athingba piraklabadi Khoirom khungang da lairiba club maira paibi amadi CSO singa tanaraga punna thengnamina bahaina su lemnare haki panba yabadi JSC against the establishing of the Khoirom MIE in residential area na sinduna Yaripok Khoirom Mathak Lekai de lairiba MIE minor industrial estate asi laingang thingzinlu natraga Khoirom Mathak Lekai digi matam pumbagi hongdok pikro haina laikai adugi miyamna tha asgi tang marida khongjang sangsin khiba laikhrabani Mafam asida plywood factory ani amadi sawmill kaya marum lairi masida natna plywood factory ahum amasu nauna sagatpa haurakle Mafam asida MIE oina ayaba piram liba asi laikai gi ayaba yaukibra masida hang liba plywood factory sing sawmill sing amadi nauna plywood factory hang naba semgat sakaliba mayam asi matau karamna kanana license pibano Numidang atyang bagi matamda masing khangduna u puba gari mayam ama laktuna u thada bagi makholda lekai miyam tumba jaba mat yadriba asisu mori lenaba department singna kari mata khangbi drabara haina JSC against establishing on the Khoirom MIE in residential area na hanglakhi basu leikrabani Kakching School 1984 metric batch ki mahiroi singna ngasi Kakching gi ipa ipu singna hana khundaramba Sengmai Turel gi hek tainina leiba Kera Chingda Laioi Kraba ipa ipu singduki mafamda ngamzaba hairei katuna thoni jakre Chahi lisang sitna loop asna chatharapa langban haisoi katpagi thauramga mari lenina loop asagi president N Munal Maitain haikibada loop asna tha ama thabak ama haiba pandamda tha khudingi samas ke oiba isu kaya yauna thabak amamam tawduna lakle ngasi zu loop asna Kakching ipa ipu singna hana khundaramba Kera Chingda tarpan haisoi adsi katlaba matungda Sengmai Turel imada muka chaduna khunum jabani ngasi palel Kakching kairak wabaga amadi Sengmai zingi mipung khudingna yamba yamdaba natna Manipur gi amata ngairaba awang pangna cheliba Sengmai Turel imagi mateng fangdaba yawramloi Maram asna tarpan haisoi kachaba asinasu laioi kraba ipa ipu singbuning singbadan natna Sengmai Turel ima busu kanbada mateng panglagani En munal na makatana haikibada Matam amada Manipurda hai makhal kaya haibadi hainozom linjam hai motok hai haigri haitru krihori na chungba hai makhal sing marangkai na fanglami amadi hai sing adubu ipa ipu singi langban hai soi katpada sizinarami adubu ngasidi hairiba hai makhal sing asi Manipur gi laimai dagi ayambana mangkhiduna marangkai na fangkhidre amadi mapandagi pusilapa sem mausumi na chungba tarpan hai soi gi mahut sinkre Maram asna langban haisoi thana lakpada aikhoina aikhoigi laioi kraba ipa ipu singdubu ningsing badan natana mangki gadawraba aikhoigi atangba hai makhal sing su thazilasi amadi aikhoigi environment pusu kalasi haina en munalna miyamda media gi khutangda appeal tawki pawgi manak thatna aten babre amatang lawinasi DS Enterprises Kashamthongna organize tawba manga suba langbal kaikil lakadoriba September gi tang 10 tagi October gi tang 12 fawba Palace compound na leiba apta kangjebungda pangthok sargani langbal kaikil asida Manipur da leiba furup khudingmakki cultural item amadi store sing thongidani Mangarak suba langbal kaikil asida
national amadi international ki oiba so cham hena saruk yagadori Nepal Tangana Pangthokpa Festival amani. Festival asida gambling item amati yawjaroi, handloom handicraft amadi disabled singi oina. Soul 20 khudong tawa thamjai. tongan na musical event, rock show, Manipuri matam isai loinana With the Star dance competition amadi fashion event kaya su langbal kaithel ubo khongbigani. Please come and enjoy at Langbal Kaithel. Please come and enjoy at langbal kaithel. Break matung taram nokchari makhataba pau pizari. Paurabi yaifa narol kanglo PYNK gi nauna saba sanglen sangabaga iroinyana September amadagi hauduna chatharakpa kuntra taruk suba mapokumon thoramga mari lenyana mana matum yentopagi thoram ama ngarang tang tarama thoigi numidang pung 8 minute kuntra tabada pangthokre. Tongan bakanglup ki oiba mahairoi singi changdam nabagi mana matum ima ibel singi cultural program gi mana matum social service tamateng pangbagi damakta GM Public School Paurabi gi warden Miss Onika desu kudol pikhi. Handa pangthokiba ani shiba Manipur Olympic Games da hammer throw da second position tarakraba PYNK gi senior member loinina loop asigi su vice president oiba S Maipak Sanabusu achamba khudol loop asigi senior member singna piduna taram na opagi thoram su pangthokhi. Council of Higher Secondary Education Manipur na sinduna technique of paper setting and evaluation haiba hiramda numit humni goba workshop ama Johnson Higher Secondary School da hudokre. Ngasagi thoram aduda Education S ki Director L Nandakumar, Council ki Chairman Dr. C.S. Sarat, Secretary C.S. Biren, Johnson Higher Secondary School ki Principal K.S. Kulachandra na saruk yakhe. Thoram aduga mari lenyana Education S ki Director L Nandakumar na hai. National Education Policy laklaba matungda evaluation ki pattern asi ahong bakara lakani. Adubu policy asi yoroktiba fawbadi hauzik lairiba curriculum framework ki matung inna evaluation aduki matik maru oi. Masina oja singna class da takliba lairik adu angang singna kadai fawba khanglabagi haibadigi information ama khangba ngamgadoribani. Workshop asna nongna lecturer oriba oja singdadi amuka hena kanagani haina phungdokhi. National Education Policy ano wala kan evaluation ni pattern je correct change now kan hausi tarok je bauti hausi je klai ma curriculum framework sigi matungi nadi evaluation je yang maru oi evaluation je yang maru oi rebagi maramdi masina ang ozana class tambiri basi angang sing sina kaya yang na khanga bage kaya yang na khangje bage hai basi information sina ekoi satra masamak ta danatana oza sing da sumaru oi as well as administrators in this we have kana ba noi Name Tree Initiative Makhada Mission Green Art hudopagi thoram Para Vidya Yoga Sansthan Sindhuna Serving Nature Serving Humanity I pledge to plant and nurture a tree haba wakhalonda Maibam Lotpaching Red Hill 2926 da kanang pangthokre Thoram aduda oinam ASG MLA Irengbam Nalini BJP Nambol Mandal gi Salam Rajamani Nambol Municipal Council gi former chairperson Chingakam Basanta Name Tree Initiator Nam Dio Maharaj na athoiba mitung lensing oina saruk yakhi Thoram duda saruk yakhi bakayana mahousa gi khutsem oiriba umang kok thokpana mioiba ekoi hingba wasilakpani aduna ngasidagi thariba mi adugi mamingda upal amamam hingna ba hotnarasi haba wafumsi wakhal tamina bakal loinina maibam lotpaching gi chingkhongda upal amamam thakhi Salam Rajamani na phongdokhibada mioiba ekhoina ekhoigi nungaina ba hotnabada uwa kaya yanthatpadagi hingba asi nongma nongmagi hingbada wasilakli umang wamang kaya kok thokpana sabagi chang hingalakli Madam Sina ngasagi thoram sina ahoba oidina mi amana upal amadi thaduna magi mingda hingnaba hotnarasi matam amada mapalamdagi lakpa miyoi singna Manipur asi ingsu ingde sasu sade yana nungai hairamba adu ngasidi mapalamdagi mi laklaga waidu su tadre lainingi su haikidre masi ekoi hingbada lusilakle hairibani Madam Sina ngasdagi upal thaba haibasi miyoi khudingi thaudangni kaurugumsi upal thaba haurasi haiki Masagi macha yauna nupi macha ani faduna sel gi demand tawrapa miyoi ahum Gurugram police na fare Police ki matung ina hokiba irai numita chahi mapal amadi taramari surabi nupi macha ani asi ekta enclave tagi mangkraba matungda makoi bu fariba miyoi sing atuna lupa lak yang khai demand tawrapatagi imung manungna Bondi police station da case file tawraki
Madudagi police ki kangu amana nupi macha ani adu thiba humbagi thabak chathabada Hero Honda chok tagi fangbangam kibani hairi. Thaudok aduda chenaba miyoi ahum adudi Rinki Tiwari Sagar amadi Vikas Kawi. Police na wahang pahong taubada Rinki Tiwari na chahi mapal surabi nupi macha adugi mamadagi lupa lak kuntarukpu kiba adu singnana bahaiduna nupi adugi macha fa naba mahaki driver Sagar amadi mahaki dabada thabak suduna laiba suras ka khutsin tharang taukibani adubu mangonda chingnada na bahaiduna mahaki macha su yauna angang ani asi fa bani haiba khangbangam ki faraba miyoi sing adu judicial custody da thamkre. Mizoram government asi chaliba financial year lisingani kunithoi kunhumdoi asi tharaga hojik fawbada taruk suba oina overdraft taduna Reserve Bank of India RBI dege loan lori haina official amana phungdokre. Official asigi matung inna hojik fawbada overdraft tabadege crore chani yankhai taruk makhai rom loan lauduna lairi hairi. Amadi state government asi financial problem kaya thengna bana maram oiraga lainga ke karmachari singi tolo patam chana pithopangamdana lairi. Masiga Mari Lenina opposition the Ladiba Congress Party na Chief Minister Joram Thangana Luchingba Mizo National Front ki Lengapu men khatpangam laroi deba financial crisis asagi damakta maral sikre. INC ki spokesperson Oriba Dr. Lalian Chungana Fungdokibada state ki financial crunch asi noma gi hengalapana madam oidaga lainga ki karmachari sing matam chana tolo fangdre panliba lengak asna loan gi senfam singna bahotna bada awaba ama oire. Mizoram asi debt trap ki langda thure haina phungdokhi. National Investigation Agency NIA na ngasi Delhi, Haryana, Uttar Pradesh amadi Punjab yauna gangsters Lawrence Bisnoy, Kala Jathedi, Bambaya, Kausal Chowdhury amasung makhoi ga nakna bamiyoi singna laiba punna India gi mafam humpurom da ngasi ayu angan badagi thiba hombagi thabak chathaba hokre. Hariba gangsters sing asna mi hatpa amadi lalhobagi mawongda naha singbu makhogi gangda yauna naba thabak satharpa aduna maram oiraga Union Home Minister Amit Shahna NIA da makhoi butum na muthatna bakangan lakpadagi thiba hombagi thabak asi chathaba hokibani hairi. Union Health Ministry ki data gi matung inna India da hokiba pung kunmari asida launa COVID-19 positive oiba miyoi lising manga ga chani kunma thoi thengna kre miyoi lising manga ga chamapal humputara mangana laina asigi fagat ki amadi miyoi tara mangana laikhidre masiga tharaga hojik fawbada laichet asna maram oiraga laikhidaba mi gi masing punna lak manga lising kunipal ga chama humpu manga oikibaga loinena hojik India da COVID na naduna laiba mi gi masingna lising nifutare ka chama humputara taruk oiri. Positivity rate na chada ani dasmik nipal ani oiki amasung fagat pagi chang na chada marfutara nipal dasmik taret ama oiki. Health Ministry ki matung inna hojik fawbada laina asigi ngak thok na ba laibak asigi onya crore chani tara manga hena COVID vaccine kap thokre hairi. Laijet asna laikhidraba miyoi tara manga asi Kerala dege miyoi mari Maharashtra dege miyoi ahum Chhattisgarh amadi Delhi dege miyoi ani amasung Karnataka Odisha Punjab amadi Uttar Pradesh dege miyoi amamamni hairi. Loishilappada maroiba pau magana pizari. Contestant kunmari na saruk yaduna pangthokiba sakhen bichangdam na bada Manasa Devi sapam na Miss Manipur lisingani kunitoy mingto lawkre. Lalholuk amagi active cadre ani yamlawa demand later amadi IED gi macha kaya ga loinina Imphal West ki commando team amana fagat kre. Scheduled Tribe Demand Committee of Manipur na Yelhomi Singbu SC gi lista yawan naba ngasi kurai ahongai da wakan kam chathakre. Amari India da hokiba pung kunmari da dauna COVID-19 positive oiba miyoi lising manga ga chani kunma thoi thengna kre miyoi tara manga na laikhidre. Poni TV ke nungthil ki Manipuri pau mi yeng tabiri basingbu amokana khurumzari.